COVID-19 pandemic na maram oiraga sufam mompham leitabagi miyamna kham thengna wanaraba matam asida CAF and PD department na July thagi Manipur gi Nfsa gi yamlaba cheng mafam marang khangdana manghankhre haina Sugnu constituency MLA ke Ranjit na mara sirakli wafam asi MLA asina constituency asigi miyamda PMGKAY scheme gi makha da yenthoknaba cheng thamliba Sugnu gi chingtam community hall da pangthokiba paumi singa unaba amada MLA Ranjit na phongdokhibani Paugi Mipamaduda Mahak Namakataraduna, COVID Lakshinaba Lengak na Lokalakliba curfew asina, Miam asi Haukibata, Ahumlom asidagi Yumdagi Mapal Tokpa Yadana, Kamteng na Wanarabani, Asigumlaba Matam Asida, CAF and PD department na, Prime Minister na Nfsa Makada Piba, July Thagi Yam Labacheng, Matnana Honarakpa asi Yam na Laibak Tibani. Hiramasiga Marile na Mahak na Marile na ba department Hangluba Matam dasu, Cheng Mankiba Sigit Chaba Paukum Pibang Amdre. Maramasina Hiramasida Lengaki Marile na basing na atuba matam da mityeng changduna mangliba cheng sing asi mari makhong puthokduna maralai basing chairak pibiyu loina na mangkiba cheng asisu laukhattuna miyam da phanghanbiyu haiki amaromda Sugnugi Chingtam community hall da paiduna leiriba PMGKAY scheme gi cheng asisu ngasi nongmanini gi manungda August thagi Nfsa gi chenga punna yenthoklagani Masigidamak Mamangi Atai Thagumna August Thagi Nfsa gi chengi achangba senfam pumba mahakna puthoktuna department ta deposit tawba loikre haina mahakna makata ki July thagi cheng se hujiksi department na pidre adu mari laina ba department na hangbakanda masi center na kota ka khre hai masi pira aroi khara hai tawdana mamang da yen khredo modusu jun thagi yen da uduna July da heng na pidna yela moina sarkar da hangingi di July thagi yam khroba cheng se karai da satkhre kana da pithokre covid ki waraba matam sidai sida tha ama prajana thangjaga do ba chaga do cheng phangan da bai base masi sarkar sigi yamna chawba soiba masi sarkar sina thigatlaga karamaina tawrino kanana lawrino akhoi su thiba yaba thibada base taseng na har kana department na July tha sigi pi do oirame ba information even mari lena bo bisar sing da hang bukan da so July tha gi cheng sigi phangga do man khaira